ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯄꯥꯕꯤꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ꯫ ꯊꯥꯖ ꯃꯥꯒꯤ ꯃꯇꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯊꯥꯖ ꯅꯪ ꯑꯗꯨꯝ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯑꯣꯕ, ꯑꯩꯗꯤ ꯃꯄꯥꯜ ꯊꯣꯡꯒꯥꯜꯁꯤꯗ ꯑꯣꯏꯅ ꯅꯪ ꯉꯥꯏꯔꯝꯃꯒꯦꯕ꯫ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯆꯪꯉꯨꯁꯤ ꯀꯩꯅꯣ ꯑꯗꯨꯝ, ꯀꯃꯥꯏꯅ ꯊꯣꯡꯒꯥꯜꯁꯦ ꯂꯩꯔꯝꯗꯣꯏꯅꯣ? ꯅꯈꯣꯏꯅꯅꯦ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯕꯤꯗꯕꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯃꯗꯨ ꯌꯥꯝ ꯍꯩꯅꯗꯦꯕ, ꯆꯀꯠ ꯆꯀꯠ ꯍꯦꯛ ꯉꯥꯡꯉꯗꯅ꯫ ꯑꯁ ꯉꯥꯡꯅꯤꯡ ꯉꯥꯡꯁꯅꯨ, ꯃꯋꯥ ꯂꯧꯔꯨꯅꯨ, ꯉꯥꯡꯕ ꯀꯟꯃꯟꯗꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯅꯤ꯫ ꯑꯗꯨꯕꯨꯕ ꯇꯜꯂꯤ ꯃꯥ ꯂꯩꯔꯝꯅꯤ ꯈꯟꯕꯗ, ꯅꯈꯣꯏꯗꯒ ꯆꯪꯉꯛꯀꯗꯕ꯫ ꯃꯥꯅ ꯈꯜꯂꯤꯕꯨ ꯑꯩꯈꯣꯏꯁꯨ ꯃꯥꯗꯧꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯍꯜꯂꯔꯣꯏ ꯁꯤꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯏꯁꯛ ꯐꯖꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ, ꯃꯥꯗꯤ ꯎꯐꯨꯜꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯕ ꯇꯤꯟꯊ꯭ꯔꯣꯛ ꯃꯥꯟꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕ꯫ ꯑꯗꯣ ꯊꯥꯏꯅꯗꯗꯤ नुपा कोइरमी हाइबो नखोइ ननेसि अदुसो अमखक्तनी माना नमदना फारग कोइरिनी हाइबनी मसक्से लाइ सगोल मानबनीना अमु हुंदोकपिरमेदना नुंगबु नुंगाइबिदे नुपी हाइसे तोनख्रबजा युमना फना पानिंगलसु नुपा अमतमनबु पामिद्रदि अदुम लीरगा सितबि लेरि कना पामदोइनो मी येंसिनबना मरोल अमा कलिबा इमुंगसदा लेरिबा मी पुंबसे माना कोयेंग माना येंसिलगनि लेरिसि अदुननि अइने संगकपा तलेना हाइसि अस चंगस लाओसि मवा लौदे ngang nangsan ko khatnaraga loi thabakti ne ke te yawre machin dangni putoga ngang doisi masin se tummi adunani mayai so sordan thingkhrani changas laosi apabi is tawri sigune asigi le sabi ani se amuk lai hey nakoi ani na thabak amta leitabadongna ine nangsu na thawum ta leitabadongna aikoi da koi panaraga leiradana masin ga sikhumadana hey panadradi kaino hayeng soiradi नपा नपु सगै न तै थिरकनिने थिबिरो यमता थिररोय सक्ता मगन सेमब्रांग मतु कोकपे हेक मालदना मचिन कलिबा इनीसु कलिदुदी इनी लौदना इसु कलिनी आइखोइदी सेमब्रांग मतु कोकपा मालसु नुपाना कोइगिना कोइ तांग तानै इनीदि फंगदबदो होय बेमा फंगदब नतेने नपचोबि नंगुंबा इसा पोकनि खनबदा पांजाद्रिबा हाइसिलो अदुमाइना नुपा अमतना पामिदि हाइबिद्रमनिना मसी तानरगा मसमचे फोइगे मसे थाजना तुबी चलसि लाओ हे ताना बिरो हे लेसाबि अरिबि नुपान पाबि दबि सक्थीबि नंग युमदा हंजिलक्तब ngambरे येंगे बनंग खंगनिंगना नंग नुंगाइनिबा अंगांग खामाना अइंगोंदा गाउबा सारदना मुबीन हया पाबिया कहिनो मुक नंगना थोंगालदुदा अंगाउबि दंगना लाओ खोंलिबदुबो इमा नंगिना सुनुपि लंगबाइ बिसे मसमसि कुदांग येलगा हाइगे तौबनी नंगौजे ए करिगे नंदी बेमा नंग अमने हनसु अहल ओइरे वखल लम इता ताद्रदना यामने येंगनिंगदेको अंगांग अमगसु ओनसिनदुना माननी अहल अमगसु ओनसिनदना माननी काइनो इमा अइना अहल हाइबदो हाइरकनोना हाइब नत्रो सुम इमाना दुमाइना हाइदना अंगांगसिनसु अइबु सित्रबनी सही निम्फु सुगदबा हयेंगदा गाइरब नंगबु अंगांगनि हाइको हाइलिब्रो चही साम सुरसु साक साचिगा युगनि युम पांजिगे लेसाबि अदुना लेसाबि हाइगदबा हाहा नोकु नोक्सनिंगी वो क्वांग हनुबी इमा नंग आइसुम साउलकनुको इखागे ngang oiramadi asana narudu kodabani hai taninge nang lawdanane isu sisu yum makhada laini khangda khai koiba masin khumba ngangba loina hainarabani swaida khillaga ne mi panagadabagi sarukpudi thabak tawruso tummuki gi kanadi numidang sak loiraga hawdoro songning musibu kaigi thabak sudoin katan haisin masina mawaga nairamadi thum chara ma sanadana halakani naiba khangdrisi pharaban thangnaba khudani pakhang ariba angang yamna pamba phaijau gi yumdani phaijau nungsayai tuna saksani ima hangam champusi otona su hawkra yungsang irum masiga pasilaga sabada hayeng di kharyam phulugo sao nang sao ko hanuraklabani na samputu kharyam sa hala leiradi naya su teklani ima taning deda kai taningania
ꯑꯁꯨꯝꯕ ꯍꯥꯏꯔꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯅꯣ ꯃꯤ ꯑꯄꯥꯝꯕꯗꯣ ꯂꯩꯇ ꯇꯧꯔꯤꯅꯤ ꯍꯦꯛ ꯂꯩꯕꯒ ꯐꯠ ꯍꯦꯛꯇ ꯄꯨꯁꯤꯜꯂꯗꯧꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯅꯪꯅ ꯆꯍꯤ 100 ꯁꯨꯔ ꯐꯥꯎ ꯂꯩꯔꯔꯣꯏ ꯑꯩ ꯈꯪꯉꯦ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯨꯔꯗꯕꯅꯤ ꯃꯃꯥꯅꯁꯨ ꯌꯥꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯕꯨ ꯏꯃꯥꯅ ꯀꯃꯥꯏ ꯍꯥꯏꯅꯗꯣꯏꯕ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯇꯥꯕ ꯌꯥꯋꯥ ꯑꯣꯏꯗꯦꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯅꯤꯅꯦ ꯇꯥꯕ ꯌꯥꯗ꯭ꯔꯤꯗꯤ ꯆꯍꯤ 92 ꯁꯨꯔ ꯐꯥꯎ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯕ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯂꯩꯔꯛꯇꯣꯏꯅꯣ ꯍꯥ ꯅꯪ ꯍꯟꯗꯛꯇꯤꯅꯦ ꯉꯝꯃꯣꯏꯒ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯀꯅꯥꯅꯣ ꯏꯃꯥꯅ ꯃꯃꯥꯁꯨ ꯌꯥꯔꯦ ꯀꯩ ꯍꯥꯏꯗꯨꯕ ꯑꯣ ꯑꯗꯨꯕꯨꯗꯤꯅꯦ ꯅꯗꯣꯝꯆꯥ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤ ꯇꯅꯨꯗꯣ ꯑꯗꯨꯅꯤ ꯀꯔꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯕ ꯑꯔꯤꯕꯤꯗꯣ 이스 미기 마사부 아리비 가이나가 하이냐 낭무 가얌 너리바 미노 하 자이 군차 망아 묵다 수당 아이람 기니니 미기 마사도 이마 아두 리리 너죠 아야두 빰디 야망 쿠상두가 ngam자르 아두가 노바 파자리다 낭디야 용자오 하누바 헥 말라드나 하누바 낭나 아리비 러드나 미기 마자 오 용자오 하누바 마나수네 아이나 러드이세 자이 따라니 반기 레사비 강이드나 나우 러비도 러우도리바 러우라니 소이제 나 수금비도 얌 팡려니에바 석다막네 아스 이마 아두마이나 ngang 토이기 아이게 빰 항이세 ngang 낭나 나타이사부 쿠막프로 하 낭나 ngang 사리도 레이카이시나 따르게 이카이니헤 낭디 헉동 남보이바니나 이카이비수 강아모이 오 헉동 남보이바기 마마 헉동 하누비야 야를 따능드레 자카스 로이는 오에바 옥드라디야 부카마 마사크랍디 옥부타바 삭얌 사바 부두시디야 누피디니 수캉디 angang napsuba khara punsilage hek lairada hoi haying dagidina ima hoigi lenga kuraton hoiga oina pullaga biri singminarage koinu khungdi phaijaudo makhoi khulgi inkhalakpa nupa macha kharaga punsinduna thangnaba khulda laklam makhoina lakpada thasa amari tombi makhoi anina noknoktuna chatlibadu phaijaudi thasa ubada yamna pamjakhira aduna makhoi thajagi manakta sanglaklam phaijauna 이짤라니 밍부가리 고비게 톰빈 에코이도부 이짤라이 호쿠라 가이기노 에코이기 밍항이디 사나자오바나 가이노야 쿠라 가이다이노 미 빠캉 영영 파가라이바시다 타즈나 하이마 톰비야 마시기 빠캉 파자락다 가리부 쿠라샤 이코이네가 얌 짜나로이드라 게소나 아도 너코이는기 밍도 암타이라무다나 마기는 톰비 아기는 타자 야르바 짤라게 페이정 nga이고 zatki노 에이 그이기노 그래 레이럼기 너코이는 사나 톰비나 아두디 야이나 나오 아이코이기 뚱이너로 아시기 까이텔 마자시다 nga목 ꯃꯌꯥꯝ ꯌꯣꯜꯂꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯈꯜꯂꯒꯦ ꯁꯅꯥꯖꯥꯎ ꯑꯩ ꯑꯁꯤꯒꯤ ꯊꯥꯖꯁꯤꯕꯣ ꯗꯥꯔꯨꯁ ꯆꯠꯂꯣꯏꯃꯤ ꯊꯥꯖ ꯅꯪ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯗꯤ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕ ꯀꯣꯏꯗꯕ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯑꯗꯣ ꯅꯪꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯥ ꯐꯩꯖꯥꯎꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯔꯤꯅꯦ ꯏꯁ ꯏꯇꯥꯎ ꯇꯥ ꯐꯩꯖꯥꯎ ꯑꯌꯦ ꯆꯠꯂꯍꯦ ꯑꯁꯤꯒꯤ ꯍꯅꯨꯕ ꯀꯣꯛ ꯐꯥꯕꯁꯦ ꯑꯩꯈꯣꯏ ꯏꯄꯨꯗꯒꯤꯕꯨ ꯍꯜꯂꯝꯅꯤꯅꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯑꯩꯈꯣꯏ ꯂꯦꯡꯒꯥꯅꯤ ꯁꯨꯝ ꯃꯁꯛꯁꯦ ꯑꯍꯜ ꯈꯔ ꯃꯥꯟꯕꯩ ꯋꯥꯅꯤ ꯍꯣ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯃꯀꯣꯛꯁꯤꯗꯤ ꯄꯣꯛ ꯍꯧꯔꯦ ꯑꯗꯣ ꯅꯪ ꯃꯥꯒ ꯀꯣꯏꯅꯔꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯈꯩ ꯂꯣꯏ ꯐꯪꯗꯣꯏꯅꯦ ꯁꯦꯜꯒꯁꯦ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯌꯥꯗꯣꯏꯅꯤ ꯇꯜꯂꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯅꯨꯕꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏ ꯀꯣꯏꯗꯣꯏꯅꯣ ꯇꯣꯝꯕꯤ ꯊꯥꯖꯗ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯏ ꯁꯦꯜ ꯄꯥꯏ ꯍꯥꯏꯁꯤꯗꯤ ꯀꯣꯏꯅꯗ꯭ꯔꯁꯨ ꯇꯞꯇꯥꯏ ꯆꯥꯊꯣꯛꯁꯤ ꯀꯩꯅꯣ ꯀꯗꯔ ꯇꯧꯔꯒ ꯑꯁ ꯍꯅꯨꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯗꯔ ꯇꯧꯁꯤꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯍꯅꯨꯕ ꯑꯣꯏꯔꯁꯨꯅꯦ ꯄꯪꯕꯒꯤ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯁꯅꯥꯖꯥꯎꯕꯅ ꯀꯩꯅꯣ ꯋꯥꯗꯨꯕꯨ ꯅꯣꯏꯅꯤꯗ ꯉꯥꯡꯅꯔ ꯂꯩꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯥꯒꯦꯗꯅ ꯊꯥꯖꯅ ꯅꯣꯏꯅ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯅꯥꯀꯣꯡꯗ ꯇꯨꯃꯤꯟꯅ ꯍꯥꯏꯅꯩꯁꯦ ꯑꯄꯪ ꯉꯥꯛꯇꯅꯤꯅ ꯅꯣꯏꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯁꯅꯥꯖꯥꯎꯕꯅ ꯑꯗꯣ ꯅꯈꯣꯏꯅꯤꯁꯦ ꯅꯁꯛ ꯌꯥꯝ ꯐꯖꯩꯕꯨ ꯀꯩ ꯆꯥꯒꯦ ꯅꯣꯏꯅꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯤꯁꯦ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯆꯦꯡꯀꯨꯞ ꯂꯣꯜꯂꯒ ꯄꯤꯊꯛꯑꯦ ꯑꯗꯨꯅꯅꯦ ꯐꯖꯔꯤꯁꯦ ꯑꯗꯨꯗꯤ ꯁꯖꯤꯛꯇꯨ ꯃꯇꯪ ꯈꯔꯒ ꯆꯥꯁꯤꯜꯂꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯤꯅꯦ ꯍꯥ ꯇꯣꯝꯕꯤꯅ ꯑꯗꯣ ꯅꯈꯣꯏ ꯅꯃꯥꯟꯅꯕ ꯀꯀꯥꯁꯦ ꯃꯆꯥꯗꯤ ꯂꯩꯔꯕ ꯃꯥꯜꯂꯤꯀꯣ ꯀꯥꯏꯗꯒꯤ ꯃꯆꯥꯅꯨꯗ ꯃꯤ ꯄꯥꯈꯪ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯃꯁꯛꯁꯤꯅꯅꯦ ꯍꯥꯏꯕ ꯊꯥꯖꯅ ꯃꯥꯟꯗꯦꯀꯣ ꯅꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯄꯥ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯦ ꯃꯄꯥꯅꯒ ꯃꯆꯥꯅꯨꯄꯥ ꯍꯣꯏꯔꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗꯣ ꯑꯗꯨ ꯃꯥꯜꯂꯦ ꯑꯁ ꯅꯪꯒꯤꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏꯗ
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯄꯥꯝꯕ ꯂꯩꯕꯤꯗꯨꯅ ꯃꯃꯤꯠ ꯊꯛꯍꯟꯗꯨꯅ ꯊꯦꯝꯕꯗꯒꯤ ꯊꯥꯖꯁꯨ ꯃꯄꯥꯒꯨꯝꯂꯕ ꯐꯩꯖꯥꯎꯗ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯩꯖꯥꯎꯕꯨ ꯄꯥꯝꯕꯒꯤ ꯌꯥꯔꯛꯄꯗꯤ ꯅꯠꯇꯦ, ꯆꯥꯊꯣꯛꯀꯦ ꯊꯛꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯤꯕꯅꯤ꯫ ꯊꯥꯖꯒꯤ ꯌꯨꯝꯗꯅꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯕꯤꯅ, ꯈꯨꯔꯥ ꯐꯩꯖꯥꯎꯁꯦ ꯐꯗꯤ ꯐꯩꯌꯦ, ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯥꯝꯃꯦ ꯍꯥꯏꯔꯤꯈꯩ ꯃꯥꯅ ꯂꯣꯏꯅ ꯍꯦꯛꯇ ꯂꯩꯊꯩ ꯍꯥꯏꯕ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯛꯄꯁꯤꯡꯁꯦ ꯃꯥꯗꯧꯅ ꯇꯧꯕ ꯑꯝꯇꯕꯨ ꯌꯥꯎꯗꯦ꯫ ꯊꯥꯖꯅ, ꯑꯁꯦꯡꯕ ꯃꯣꯏꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯥꯜꯂꯤꯕꯣ꯫ ꯑꯗꯣ ꯅꯪꯁꯨ ꯃꯥꯏ ꯃꯃꯥꯟꯅꯕ ꯑꯃ ꯀꯣꯏꯔꯒꯦꯔꯥ? ꯑꯁ ꯀꯣꯏꯅꯤꯅ ꯀꯣꯏꯔꯗꯤ ꯑꯩꯁꯨ ꯃꯥꯗꯧꯅ ꯍꯅꯨꯕ ꯃꯥꯟꯕ ꯀꯣꯏꯅꯤꯡꯉꯤ꯫ ꯂꯩꯇꯕ ꯖꯥꯠꯂꯣ ꯍꯅꯨꯕ ꯃꯥꯟꯕꯗꯤ? ꯈꯪꯗꯦꯍꯦ ꯑꯗꯨꯗꯤ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯎꯅꯕ ꯆꯠꯀꯅꯤꯗꯅ ꯑꯗꯨꯗ ꯍꯪꯒꯦ ꯑꯩ꯫ ꯂꯩꯔꯗꯤꯅꯦ ꯅꯪꯒꯤ ꯑꯃ ꯁꯦꯝꯃꯛꯑꯣꯅ ꯍꯥꯏꯒꯦꯕ꯫ ꯍꯣꯏ, ꯅꯪ ꯑꯗꯨ ꯍꯥꯏꯕ ꯀꯥꯎꯅꯨꯀꯣ꯫ ꯀꯥꯎꯔꯣꯏꯍꯦ, ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ? ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯈꯨꯔꯥ ꯐꯩꯖꯥꯎꯗ ꯀꯩꯀꯩ ꯂꯩꯍꯟꯁꯤꯒꯦ? ꯈꯪꯗꯦꯗ, ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯩꯔ ꯄꯤꯖꯕꯗ ꯑꯩꯈꯣꯏꯅꯤꯁꯦ ꯅꯣꯏꯗꯤ ꯅꯣꯏꯔꯕꯅꯤ꯫ ꯑꯄꯥꯕꯤꯅ, ꯏꯁ ꯌꯦꯅꯈꯥꯁꯤꯗ ꯀꯔꯤ ꯋꯥꯔꯤꯅꯣꯕ ꯍꯥ? ꯑꯩꯈꯣꯏꯅꯤꯅ ꯆꯨꯖꯥ ꯁꯥꯟꯅꯔꯤꯁꯦ ꯍꯦ ꯀꯩ ꯋꯥꯔꯤꯅꯣ? ꯅꯣꯏꯅꯤꯅ ꯂꯣꯟꯅꯒ ꯁꯥꯔꯤꯗꯨꯅ? ꯊꯥꯖꯅ, ꯀꯩꯁꯨ ꯅꯠꯇꯦꯕ, ꯍꯦꯛꯇ ꯎ ꯂꯩꯔꯝꯅꯤꯕ꯫ ꯉꯥꯏꯈꯣ, ꯋꯥ ꯍꯪꯒꯦ, ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯄꯥ ꯀꯣꯏꯔꯕ ꯀꯣꯏꯗ꯭ꯔꯤꯕ? ꯍꯥ? ꯇꯣꯝꯕꯤꯅ, ꯈꯔ ꯀꯣꯏꯕ ꯍꯧꯔꯦ꯫ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯏꯃꯥ ꯏꯄꯥꯅ ꯊꯥꯛꯄ ꯋꯥꯅꯕꯅꯤ, ꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯏꯁ, ꯅꯃꯤꯠ ꯐꯥꯎ ꯄꯥꯡꯕ ꯍꯩꯇ꯭ꯔꯤꯕ ꯅꯪꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯔꯤꯒꯁꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥ? ꯁꯛꯇꯥꯁꯤꯒ ꯅꯨꯄꯥꯅꯕꯨ ꯄꯥꯝꯕꯤꯕ꯭ꯔꯥ ꯅꯪꯕꯣ? ꯀꯣꯏꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯌꯥꯝꯃꯟꯗꯅ ꯀꯣꯛꯄꯨ ꯉꯥꯎꯋꯦꯗꯨꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯃꯥꯟꯅꯕ ꯑꯝꯇ ꯅꯅꯦꯒꯤ ꯁꯦꯝꯃꯧꯗꯅ꯫ ꯊꯥꯖꯅ, ꯇꯥꯅꯤꯡꯗꯗꯩꯅꯦ, ꯍꯅꯨꯕꯤ ꯅꯪꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯒ ꯀꯣꯏꯅꯗꯣꯏꯅꯣ? ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯪꯅꯤꯅꯦ ꯆꯨꯔꯤꯗꯤ, ꯃꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯋꯥ ꯑꯝꯇ ꯉꯥꯡꯂꯛꯄꯗ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯑꯣꯏꯕ꯫ ꯊꯥꯖꯅ, ꯑꯗꯨ ꯇꯣꯝꯕꯤ, ꯑꯩꯈꯣꯏꯅꯤꯗꯤ ꯁꯥꯈꯩ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯈꯩ ꯀꯣꯏꯆꯠ ꯆꯠꯂꯤꯗꯅ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯝꯇ ꯊꯤꯔꯛꯑꯣꯕ ꯀꯣ꯫ ꯏꯅꯦ ꯅꯪꯕꯨ ꯅꯨꯄꯥ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯊꯤꯔꯁꯨ ꯐꯪꯗꯧ ꯃꯥꯟꯗꯦꯍꯦ꯫ ꯊꯤꯕꯨ ꯊꯤꯔꯗꯤ ꯑꯗꯨꯝ ꯐꯪꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯅꯈꯣꯏ ꯅꯃꯥꯁꯨ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯤꯗꯨꯅꯤ꯫ ꯊꯥꯖꯅ, ꯑꯗꯣ ꯅꯪꯗꯤ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯕꯤꯗꯕ, ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯄꯥꯝꯗꯅ ꯂꯧꯔꯤꯅꯤ꯫ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯒꯦ꯫ ꯑꯩ ꯀꯩꯁꯨ ꯆꯩꯕꯤꯔꯣꯏꯌꯦ, ꯑꯩꯁꯨ ꯈꯔ ꯇꯥꯒꯦ ꯀꯩꯅꯣ꯫ ꯇꯣꯝꯕꯤꯅ, ꯏꯅꯦ ꯊꯪꯅꯕ ꯈꯨꯜꯗ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏ, ꯑꯗꯨ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣꯔꯥ? ꯍꯌꯦꯡ ꯅꯪꯅ ꯂꯩꯔꯀꯥꯟꯗ ꯃꯥꯗꯣ ꯂꯥꯌꯦꯡꯕꯤꯔꯣ꯫ ꯍꯥ? ꯂꯥꯌꯦꯡꯕꯗ ꯑꯃꯨꯛ ꯐꯠꯇ꯭ꯔꯗꯤ ꯑꯁ ꯐꯔꯛ ꯇꯥꯅꯤꯗ ꯑꯗꯨꯗꯤ꯫ ꯑꯇꯣꯞꯄꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯑꯩꯈꯣꯏꯅꯅꯦꯁꯦ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯕ ꯖꯥꯠꯅꯤꯍꯦ꯫ ꯃꯁꯛꯁꯤꯒꯤ ꯀꯅꯥ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯅꯪꯒꯤ ꯃꯤꯡꯁꯦꯜꯗꯣ ꯈꯔ ꯌꯦꯡꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯃꯤ ꯄꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯤꯡꯁꯦꯜ ꯌꯦꯡꯕꯒ ꯁꯪꯕ ꯅꯠꯇꯦꯅꯦ ꯃꯥꯗꯤ꯫ ꯃꯁꯝ ꯃꯈꯣꯏꯕꯁꯦ ꯍꯦꯛ ꯐꯣꯏꯗꯠꯄ꯫ ꯀꯩꯅꯣꯍꯦ ꯅꯈꯣꯏꯅꯤꯅ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯗꯣ? ꯈꯨꯅꯤꯡ ꯍꯦꯛ ꯊꯤꯟꯖꯤꯜꯂꯛꯀꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ, ꯐꯩꯖꯥꯎ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖꯒ ꯇꯣꯝꯕꯤꯒꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯑꯗꯨꯒ ꯇꯣꯝꯕꯤꯅ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯐꯝꯂꯒ ꯉꯥꯏꯔꯤ꯫ ꯐꯩꯖꯥꯎꯅ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯊꯣꯛꯂꯛꯏꯗꯤ? ꯑꯩꯈꯣꯏ ꯏꯅꯦ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯌꯦ, ꯆꯔꯥ ꯋꯥꯟꯃꯤꯟꯅꯔꯒ ꯀꯣꯟ ꯐꯦꯡꯉꯝꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏꯅ ꯐꯨꯔꯤꯕ꯫ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯐꯨꯅꯔꯒ ꯂꯩꯔꯨꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤ ꯃꯈꯨꯠꯇꯨꯅ ꯈꯣꯠꯄꯒꯤ ꯇꯨ ꯇꯠꯂꯤꯁꯤ ꯌꯦꯡꯉꯨ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯈꯣꯏ ꯅꯅꯦ ꯂꯩꯔꯤꯕꯣ? ꯂꯩ, ꯑꯔꯤꯕꯤ, ꯃꯋꯥ ꯅꯥꯏꯕ ꯈꯪꯗꯕꯤ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ, ꯁꯛꯊꯤꯕꯤ ꯑꯃ꯫ ꯏꯁ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨꯍꯦ, ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯇꯥ ꯐꯩꯖꯥꯎ, ꯅꯪ ꯑꯩꯈꯣꯏ ꯅꯦꯗꯣ ꯑꯣꯏꯅ ꯂꯧꯖꯔꯒꯦꯔꯥ? ꯃꯍꯥꯛ ꯀꯣꯏꯔꯗꯤ ꯇꯥ ꯐꯩꯖꯥꯎꯅ ꯑꯩꯉꯣꯟꯗ ꯆꯦꯜꯂꯁꯤꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯔꯛꯑꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ? ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯅꯪꯅꯤ, ꯅꯈꯣꯏꯅꯅꯦ ꯑꯔꯤꯕꯤꯗꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯒ ꯀꯣꯏꯅꯕ ꯅꯨꯄꯥꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯕ? ꯁꯨꯝ ꯆꯥꯟꯅꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯈꯨꯔꯥ ꯐꯩꯖꯥꯎ, ꯅꯪ ꯑꯩꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯤꯕꯁꯦ? ꯅꯪꯒꯤ ꯑꯄꯥꯝꯕꯒ ꯂꯩꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯗꯣ ꯉꯁꯤꯗꯤ ꯀꯩ ꯂꯩꯕꯤꯗꯣꯏꯅꯣ? ꯈꯪꯗꯦ, ꯅꯪꯕꯨ ꯀꯩ ꯄꯥꯝꯒꯦ? ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯦꯛꯇ ꯂꯩꯊꯔꯗꯕꯅꯤ꯫ ꯑꯦ, ꯉꯥꯏꯈꯣꯅꯦ, ꯂꯩꯕꯒꯤ ꯋꯥꯒ ꯂꯥꯏꯔꯤ꯫ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯣ? ꯑꯩꯈꯣꯏ ꯇꯥꯇꯣꯝꯕꯤꯒꯤ ꯑꯝꯇ ꯁꯦꯝꯕꯤꯁꯦꯕ꯫ ꯁꯅꯥꯖꯥꯎꯕꯗꯣ ꯅꯨꯄꯤ ꯑꯝꯇꯅ ꯌꯥꯕꯤꯗꯗꯅ ꯂꯩꯔꯕꯅꯤ ꯑꯩꯗꯧꯅ꯫ ꯑꯗꯣ ꯃꯥ ꯑꯣꯏꯅ ꯁꯦꯝꯕꯤꯒꯦꯒ ꯁꯦꯝꯕꯤꯔꯣꯗꯅ꯫ ꯑꯁ, ꯃꯥꯗꯤ ꯑꯗꯨ ꯄꯥꯝꯃꯣꯏꯍꯦ꯫ ꯃꯥꯅ ꯄꯥꯝꯕꯗꯤꯅꯦ, ꯆꯍꯤ ꯅꯧꯔꯁꯨ ꯈꯨꯔꯥꯗꯧꯅ ꯍꯅꯨꯕ ꯃꯥꯟꯕ, ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯥ ꯄꯥꯝꯃꯦ ꯍꯥꯏ꯫ ꯑꯗꯨꯗꯤ ꯂꯩꯔꯣꯏꯗ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯁꯨꯐꯥꯎ ꯆꯥꯎꯅꯔꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯗꯧꯅ ꯍꯅꯨꯕ ꯃꯥꯟꯕ ꯅꯨꯄꯥꯁꯦ ꯑꯇꯥꯡꯕꯅꯤ, ꯄꯥꯛꯅ ꯐꯪꯗꯦꯕ꯫ ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕ ꯅꯨꯄꯥ ꯑꯣꯏꯔꯨꯔꯣ ꯍꯥꯏꯗꯅ ꯂꯥꯏꯅ ꯊꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯗꯤ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯦꯕ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯇꯩꯅꯁꯨ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯍꯥꯏꯕ꯫
ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯤ ꯍꯥꯏꯅꯣ? ꯍꯟꯗꯛ ꯆꯍꯤꯁꯦ ꯂꯣꯏꯗꯧꯔꯦꯗꯅ ꯃꯊꯪ ꯆꯍꯤ ꯍꯧꯒꯠꯂꯛꯄꯗ ꯑꯗꯨꯝ ꯆꯦꯜꯂꯁꯤ. ꯑꯩꯗꯤ ꯉꯥꯏꯕꯒ ꯉꯝꯗ꯭ꯔꯦꯗ. ꯅꯪꯅ ꯏꯅꯥꯛꯇꯒ ꯂꯩꯒꯗꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯊꯨꯅ ꯌꯧꯍꯟꯅꯤꯡꯉꯦꯕ. ꯑꯗꯣ ꯅꯪꯁꯦ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯒꯦꯕ? ꯑꯩꯅ ꯈꯟꯕꯗ 50-60 ꯑꯗꯨꯋꯥꯏꯃꯨꯛꯇꯤ ꯁꯨꯔꯝꯒꯗꯧ ꯃꯥꯜꯂꯤꯕꯣ. ꯀꯥꯏꯗꯅꯣꯍꯦ, ꯑꯩꯗꯤ ꯆꯍꯤ 14-15 ꯃꯨꯛꯇ ꯁꯨꯗ ꯉꯥꯏꯔꯤ. ꯑꯗꯨꯒꯅꯦ, ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯈꯥꯏꯗꯦ ꯍꯥꯏꯕꯁꯦ ꯅꯪ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯌꯥꯗꯦꯀꯣ. ꯌꯥꯔꯦ ꯂꯥꯛꯑꯣ, ꯀꯩꯀꯩꯅꯣ ꯆꯥꯅꯤꯡꯕ ꯈꯔ ꯈꯜꯂꯒꯦ, ꯑꯗꯨꯒ ꯂꯩꯔꯝꯃꯨ ꯂꯥꯛꯑꯣ, ꯊꯦꯡꯉꯦꯕ. ꯉꯥꯛꯇ ꯉꯥꯏꯈꯣꯗ, ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ, ꯍꯦꯛꯇ ꯅꯪꯉꯣꯏꯗꯧꯕꯗꯧꯅ. ꯑꯣ ꯅꯪꯗ꯭ꯔꯦ, ꯌꯨꯝꯗ ꯑꯃꯨꯛ ꯏꯃꯥꯅ ꯐꯨꯔꯅꯤ ꯍꯥꯏꯕ. ꯂꯥꯛꯑꯣ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ. ꯍꯣꯏ ꯂꯥꯛꯑꯣ, ꯁꯤ ꯂꯩꯔꯝꯃꯒꯦ. ꯐꯩꯖꯥꯎ ꯅꯨꯃꯤꯗꯥꯡ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯨꯒ ꯄꯨꯜꯂꯒ ꯆꯥꯛ ꯆꯥꯔꯤ. ꯁꯅꯥꯖꯥꯎꯕꯅ, ꯇꯥꯈꯨꯔꯥ ꯐꯩꯖꯥꯎ, ꯅꯪꯁꯦ ꯅꯔꯥꯏꯕꯛꯇꯤ ꯌꯥꯝ ꯐꯩꯌꯦ. ꯇꯥꯈꯨꯔꯥꯗꯧꯅ ꯂꯥꯏꯕꯛ ꯐꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯁꯨ ꯆꯍꯤ 50ꯃꯨꯛ ꯁꯨꯍꯜꯂꯒ ꯂꯩꯁꯥꯕꯤ ꯃꯌꯦꯛꯇ ꯂꯧꯒꯦꯁꯤꯅꯤ. ꯌꯥꯔꯦꯗ, ꯈꯨꯔꯥꯗꯣ ꯍꯥꯞꯇ꯭ꯔꯁꯨ. ꯑꯩ ꯑꯗꯨꯝꯅ ꯈꯜꯂꯗꯤꯅꯦ, ꯂꯥꯡ ꯊꯥꯛꯅꯕ ꯁꯦꯜ ꯍꯥꯟꯅ ꯇꯥꯜꯂꯨꯀꯣ. ꯍꯅꯨꯕ ꯑꯩꯅ ꯑꯉꯥꯡ ꯀꯣꯏꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ. ꯃꯨꯟꯅꯥꯅ, ꯑꯗꯣ ꯑꯔꯥꯏꯗꯕꯗꯣ ꯑꯩꯈꯣꯏꯒ ꯇꯤꯟꯅꯕꯗꯒꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯌꯥꯔꯛꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯁꯨ ꯏꯇꯦꯡ ꯈꯔꯗꯤ ꯌꯥꯎꯔꯤꯕꯅꯤꯀꯣ ꯇꯥꯕꯤꯖꯥꯎ. ꯑꯗꯨꯅꯕꯨ ꯅꯣꯡ ꯃꯪꯕ ꯈꯨꯗꯤꯡꯒꯤ ꯅꯈꯣꯏꯅ ꯁꯥ ꯆꯥꯒꯦ, ꯉꯥ ꯆꯥꯒꯦꯅ ꯑꯩꯅ ꯄꯤꯖꯔꯤꯁꯤꯗꯤ. ꯍꯧꯖꯤꯛꯁꯨ ꯉꯥꯅꯨ ꯄꯤꯖꯔꯤꯁꯤꯗꯤ. ꯀꯦꯁꯣꯅ, ꯑꯗꯨ ꯇꯥꯐꯩꯖꯥꯎ, ꯊꯥꯖꯗꯁꯨ ꯑꯉꯥꯡꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯈꯦꯠꯄꯗꯤ ꯐꯖꯅ ꯍꯩꯔꯦꯍꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ. ꯑꯗꯨꯕꯨꯗꯤ ꯂꯥꯡꯗ ꯊꯨꯔꯝꯗꯥꯏꯒꯤ ꯃꯆꯤꯟꯖꯥꯛ ꯄꯤꯅ ꯆꯥꯔꯤꯅꯤꯗ. ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯧ ꯑꯣꯏꯒꯗꯕ. ꯑꯗꯨ ꯇꯥꯐꯩꯖꯥꯎ, ꯌꯨꯝ ꯄꯥꯟꯈ꯭ꯔꯁꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯅꯣꯡ ꯃꯪꯂꯛꯄꯗ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯛꯄ ꯀꯥꯟꯗ ꯄꯤꯖꯧꯀꯣ. ꯄꯤꯖꯕꯤꯌꯣ. ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯆꯥꯅꯤꯡꯕꯒꯤꯅꯤꯅꯦ ꯍꯥ. ꯅꯨꯡꯁꯤꯗꯅ ꯏꯇꯦꯡ ꯄꯥꯡꯕꯤꯒꯦ ꯂꯥꯛꯄꯗꯤ ꯅꯠꯇꯦꯕ. ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯐꯩꯖꯥꯎꯒꯤ ꯃꯄꯥ ꯀꯨꯟꯖꯣꯗꯨ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯆꯥꯅꯨꯄꯥꯅꯦ ꯇꯧꯔꯤꯁꯤꯁꯨ ꯃꯅꯝꯗ ꯄꯪꯊꯥꯛꯇ ꯊꯥꯗꯣꯔꯛꯏ. ꯃꯇꯣꯡ ꯑꯃꯅꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯇꯦꯅꯦ ꯇꯧꯔꯤꯕ. ꯍꯅꯨꯕ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯊꯤꯕꯣꯡ ꯂꯥꯎꯈ꯭ꯔꯦꯗ. ꯅꯌꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯅꯪꯅ ꯉꯥꯅꯨ ꯃꯇꯣꯡꯗꯣ ꯌꯥꯔꯤꯗꯨꯅ ꯇꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ. ꯄꯨꯝꯅ ꯌꯣꯠꯂꯁꯨ ꯄꯨꯛꯁꯤꯗꯗꯤ ꯑꯗꯨꯝ ꯇꯥꯏꯗꯅ. ꯆꯤꯟꯗꯁꯨ ꯃꯍꯥꯎꯗꯤ ꯈꯪꯍꯧꯏ, ꯑꯗꯨꯏ ꯋꯥꯅꯤꯗ. ꯇꯥꯖꯅꯤꯡꯗꯕꯅ. ꯅꯆꯥꯅꯨꯄꯥ ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯔꯕꯁꯤꯅ ꯑꯉꯥꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯄꯨꯟꯗꯅ ꯃꯤꯔꯦꯝ ꯁꯥꯗꯅ ꯂꯩꯕꯒꯤ ꯁꯥꯎꯅꯤꯡꯂꯤꯉꯩꯁꯤꯗ. ꯆꯍꯤꯅ ꯐꯅ ꯑꯍꯜ ꯑꯣꯏꯔꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯒ ꯇꯤꯟꯅꯔꯒ ꯑꯉꯥꯡꯅꯤ ꯈꯟꯖꯔꯒ ꯂꯩꯔꯤꯕ ꯑꯣꯏꯔꯝꯅꯤ. ꯀꯩꯗꯧꯔꯒꯦ? ꯇꯥꯅꯤꯡꯗꯦꯍꯦ. ꯋꯥꯈꯜꯗ ꯑꯉꯥꯡ ꯑꯣꯜꯂꯒ ꯃꯁꯥꯁꯨ ꯑꯉꯥꯡ ꯑꯣꯜꯂꯛꯄ ꯌꯥꯕ꯭ꯔꯣ? ꯃꯥꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡꯅꯤ ꯈꯟꯕ ꯃꯇꯝꯂꯣ? ꯃꯇꯨ ꯊꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯍꯅꯨꯕꯤ ꯑꯩꯕꯨ ꯎꯀꯥꯏ ꯇꯛꯇꯨꯅ ꯍꯦꯛ ꯂꯩꯅꯦ. ꯅꯆꯥꯅꯨꯄꯥꯒꯤ ꯁꯛꯇ ꯑꯁꯤꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇꯣꯏꯅꯣ? ꯃꯁꯛꯅꯦꯅ ꯃꯄꯥ ꯑꯩ ꯂꯧꯔꯗꯤ ꯈꯔꯁꯨ ꯐꯖꯒꯗꯕ. ꯃꯃꯥꯁꯤ ꯀꯪꯅꯕꯤꯁꯤ ꯍꯦꯛ ꯂꯧꯔꯗꯅ. ꯌꯥꯝ ꯐꯖꯕꯅꯤꯅ ꯁꯣꯝꯅꯗꯤ. ꯃꯄꯥꯕꯨ ꯂꯧꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯁꯥ ꯃꯥꯟꯗꯅ ꯃꯌꯥꯝ ꯆꯪꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯄꯣꯟꯇꯦ. ꯏꯔꯥ ꯅꯨꯄꯤ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯤꯗ. ꯍꯥꯏꯃꯜꯂꯤ. ꯀꯔꯤꯒꯤ ꯍꯥꯏꯃꯜꯂꯨꯅꯦ? ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯩꯔꯦꯒ ꯀꯥꯏꯗꯅ ꯌꯥꯝ ꯍꯥꯏꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯑꯣ ꯑꯗꯨꯁꯨꯅꯦ, ꯅꯆꯥꯅꯨꯄꯥ ꯐꯖꯕꯁꯤꯅ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯂꯤꯔꯦ ꯄꯥꯝꯗ꯭ꯔꯦꯌꯦ. ꯃꯥꯅꯗꯤ ꯌꯥꯝ ꯅꯧꯔꯒ ꯌꯥꯝ ꯐꯖꯔꯤꯕꯅꯤꯅ. ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯆꯍꯤꯗꯣ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯍꯥꯏꯒꯦꯅꯦ? 35-36 ꯃꯨꯛꯇ ꯁꯨꯗ ꯉꯥꯏꯔꯤꯕꯗꯨꯕꯨ ꯂꯤꯔꯦꯅꯦ. ꯃꯥꯅ ꯀꯌꯥꯝ ꯅꯧꯔꯗꯅ ꯍꯅꯨꯕ ꯃꯥꯅ. ꯑꯗꯨꯕꯨ ꯂꯤꯔꯦ ꯍꯥꯏꯕ. ꯃꯃꯥ, ꯅꯪ ꯍꯌꯦꯡ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯨ. ꯑꯗꯨꯒꯅꯦ, ꯈꯣꯡꯗꯒꯤꯅ ꯀꯣꯛ ꯐꯥꯎꯕ ꯌꯦꯡꯕ ꯌꯥꯕ ꯃꯤꯡꯁꯦꯜ ꯑꯃ ꯁꯤꯡꯂꯨꯁꯨꯀꯣ. ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤ? ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯗ ꯍꯅꯨꯕ ꯅꯪꯁꯦ. ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯗꯕꯅꯣ? ꯅꯆꯥꯅꯨꯄꯥꯁꯦ ꯌꯦꯡꯍꯟꯗꯧꯔꯤꯕ. ꯃꯁꯥꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯦꯗꯣ. ꯍꯩꯃ, ꯌꯥꯏꯅꯦ ꯑꯗꯨꯁꯨ. ꯑꯁ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ. ꯏꯁꯨꯗꯤ ꯂꯥꯏꯔꯗꯅ ꯏꯃꯧ ꯀꯥꯏꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦꯕ. ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯏ. ꯈꯪꯗ꯭ꯔꯦꯗ. ꯅꯪ ꯑꯩꯅ ꯅꯣꯡꯃꯒꯤ ꯑꯍꯜꯁꯨ ꯃꯣꯏꯁꯤꯜꯂꯛꯄꯅꯦ. ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯋꯥꯈꯜ ꯇꯥꯗꯕꯅꯦ. ꯃꯥꯅ ꯋꯥꯈꯜ ꯇꯥꯗꯕꯗꯨꯗꯕꯨ ꯑꯩꯈꯣꯏ ꯁꯤ ꯌꯧꯅ ꯋꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯉꯝꯃꯤꯕꯨ ꯍꯅꯨꯕꯤ ꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯒ ꯃꯕꯨꯛ ꯑꯁꯦ ꯀꯥꯏꯕ ꯃꯈꯩ ꯆꯥꯔꯒ ꯇꯨꯝꯕ ꯉꯝꯃꯤꯅꯦ. ꯅꯪꯁꯨ ꯌꯥꯔꯦ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯑꯝꯇ ꯄꯤꯔꯛꯑꯣ. ꯏꯟꯁꯥꯡ ꯈꯔ ꯂꯧꯔꯨꯒꯦ. ꯆꯣꯞꯈ꯭ꯔꯦꯗꯀꯣ ꯍꯅꯨꯕ ꯅꯪꯅ ꯆꯣꯞꯄꯁꯦ. ꯍꯅꯨ ꯊꯪꯁꯤꯗ ꯀꯔꯤ ꯊꯣꯛꯑꯦꯅ. ꯍꯅꯨꯔꯁꯨ ꯆꯤꯜ ꯂꯩ ꯄꯥꯜꯂꯤꯅꯦꯍꯦ. ꯃꯍꯥꯎ ꯈꯪꯉꯤ. ꯄꯤꯔꯛꯎꯁꯤ ꯇꯦꯡꯀꯣꯠꯇꯨ ꯁꯤꯗ. ꯑꯄꯥꯕꯤꯗꯨ ꯂꯩꯀꯥꯏ ꯀꯣꯏꯔꯛꯂꯝꯃꯤ. ꯃꯥꯅ ꯀꯣꯏꯔꯛꯂꯤꯕ ꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯄꯥꯕꯤꯌꯥ, ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ? ꯐꯝꯃꯨ ꯂꯥꯎꯅꯦ ꯁꯤꯗ. ꯏꯅꯝꯃꯒ ꯍꯤꯛꯀꯥꯏꯅꯁꯤ. ꯏꯅꯝꯃ ꯀꯣꯛꯁꯦ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ. ꯏꯅꯝꯃ, ꯑꯩꯁꯨꯅꯦ ꯀꯣꯛꯁꯦ ꯂꯨꯄꯧ ꯍꯤꯛꯀꯨ ꯍꯥꯀꯠꯆꯈ꯭ꯔꯦ. ꯌꯥꯏ. ꯅꯈꯣꯏ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯂꯩꯁꯥꯕꯤꯒ ꯐꯥꯔꯦꯅꯦ. ꯈꯠꯄꯗ ꯀꯔꯤꯌꯦ?
ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒ ꯄꯥꯔꯒ ꯃꯃꯤꯡ ꯆꯠꯂꯦꯍꯦ ꯌꯥꯝ ꯈꯠꯄꯅꯤ ꯃꯃꯥ ꯂꯧꯕ ꯑꯗꯨꯅꯅꯤ ꯃꯥꯅ ꯈꯜꯂꯤꯗꯣ ꯌꯨꯝ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯕ ꯅꯠꯇꯦ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯗꯨꯝ ꯍꯦꯛ ꯂꯩ ꯅꯨꯄꯥꯒꯁꯤꯅꯅꯦ ꯎꯅꯈꯤꯕꯁꯤꯅ ꯃꯃꯤꯠ ꯐꯥꯎ ꯅꯤꯡꯊꯤꯅ ꯄꯥꯡꯕ ꯍꯩꯔꯝꯈꯤꯔꯣꯏ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯃꯤꯠꯁꯦ ꯅꯥꯝꯅ ꯃꯈꯣꯏ ꯎꯕꯗ ꯃꯊꯪ ꯎꯔꯗꯤꯅꯦ ꯏꯅꯝꯃ ꯅꯨꯡ ꯍꯦꯛ ꯊꯣꯝꯃꯨ ꯃꯌꯥꯡꯂꯦꯟꯗꯨꯗ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅꯒ ꯉꯥꯡꯕ ꯍꯥꯏꯕꯗꯤ ꯏꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯇꯧꯔꯝꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯄꯥꯟꯗꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯥꯏꯕ ꯅꯨꯄꯥꯗꯤ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯑꯩꯕꯨ ꯀꯅꯥꯅ ꯌꯨꯝ ꯄꯥꯜꯂꯨꯁꯨ ꯍꯥꯏꯅꯣ ꯁꯟ ꯂꯥꯕ ꯑꯃꯗ ꯀꯨꯟꯗꯣ ꯍꯨꯗꯧꯗ ꯉꯥꯏꯔꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯑꯝꯇ ꯊꯤꯕꯤꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯉꯝꯗꯗꯅ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯦ ꯃꯈꯣꯏꯅ ꯁꯦꯝꯕꯤꯔꯗꯤ ꯅꯍꯥꯟꯅ ꯄꯥꯜꯂꯝꯃꯅꯤ ꯏꯃꯥꯁꯨ ꯉꯥꯏ ꯏꯕꯨꯡ ꯏꯆꯦꯁꯤꯡꯁꯨ ꯉꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯁꯣꯏꯗꯅꯕ ꯈꯛꯇꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯈꯟꯕꯗ ꯏꯅꯝꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯍꯟꯗꯛꯅꯦ ꯏꯄꯥꯝ ꯆꯠꯄꯗꯗꯤ ꯏꯅꯝꯃꯅ ꯅꯪꯒꯤ ꯆꯥꯟꯅꯒꯗꯕ ꯑꯃꯗꯤ ꯐꯪꯕ꯭ꯔꯥ ꯌꯦꯡꯂꯛꯀꯦ ꯏꯅꯝꯃ ꯑꯁꯦꯡꯕꯒꯤꯔꯣ ꯍꯣꯏꯅꯦ ꯁꯤꯗꯕꯨ ꯑꯩꯅ ꯐꯥꯒꯤꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯅꯪꯅ ꯌꯨꯝꯗ ꯂꯩꯔꯤꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯏꯅꯝꯃ ꯈꯪꯉꯤꯅꯦ ꯀꯥꯏꯗꯩ ꯅꯨꯡꯉꯥꯏꯕꯅꯣꯗ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯜꯂꯤ ꯈꯔꯕꯨ ꯂꯤꯁꯤꯜꯂꯛꯂꯕ ꯃꯧꯁꯤꯡꯅ ꯌꯨꯝꯗ ꯂꯩꯕꯁꯦ ꯂꯩꯍꯟꯅꯤꯡꯉꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯗꯦ ꯀꯥꯏꯗ ꯆꯠꯂꯒ ꯂꯩꯔꯨꯗꯣꯏꯅꯣꯕ ꯑꯗꯨꯅꯤꯅꯦ ꯅꯪꯁꯨꯅꯤ ꯊꯥꯏꯅꯅ ꯑꯃ ꯈꯪꯅꯔꯝꯕꯗꯨꯗ ꯅꯞꯄꯔ ꯌꯥꯟꯕꯔ ꯀꯣꯛ ꯆꯦꯜꯍꯧꯔꯝꯃꯗꯤ ꯐꯒꯗꯕ ꯑꯁ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇ ꯑꯩꯅꯗꯤ ꯆꯦꯟꯁꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗꯒꯤ ꯑꯅꯤꯔꯛ ꯁꯨꯅ ꯑꯗꯨꯝ ꯎꯅꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯀꯥꯏꯗ ꯌꯥꯔꯅꯤ ꯅꯁꯛꯇꯨꯅꯗꯤ ꯂꯪꯀꯥꯒꯤ ꯁꯤꯇꯥ ꯁꯪꯕꯤ ꯍꯤꯡꯆꯥꯕꯤ ꯑꯊꯤꯕꯤꯅ ꯃꯥꯜꯂꯕꯅꯤꯅ ꯀꯩ ꯍꯥꯏꯅꯣ ꯇꯥꯗꯦꯍꯦ ꯑꯣ ꯅꯨꯄꯥꯁꯤꯡꯁꯦ ꯐꯠꯇꯦꯕ ꯅꯨꯄꯤ ꯌꯥꯝ ꯈꯜꯂꯦꯕ ꯐꯠꯇꯦ ꯑꯐꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯅꯝꯃ ꯂꯦꯡꯒꯅꯨ ꯍꯤꯛꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯐꯥꯔꯦ ꯈꯪꯕ꯭ꯔꯥ ꯄꯤ ꯃꯆꯥ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯍꯦ ꯑꯄꯥꯕꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯎꯀꯣ ꯑꯩꯈꯣꯏꯅꯤ ꯍꯤꯛ ꯈꯔ ꯀꯥꯏꯅꯁꯦꯕ ꯑꯗꯣ ꯏꯅꯝꯃꯁꯤ ꯅꯪꯉꯣꯟda ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯀꯩ ꯋꯥꯅꯣ ꯏꯅꯝꯃ ꯑꯗꯨꯕꯨꯔꯣ ꯅꯪꯕꯨ ꯁꯦꯜ ꯈꯤꯇꯒ ꯂꯩꯖꯕ꯭ꯔꯣ ꯏꯅꯝꯃꯁꯦ ꯅꯪꯅ ꯁꯦꯜ ꯈꯤꯇꯪ ꯊꯥꯡꯕꯤꯔꯗꯤ ꯏꯄꯥꯝꯗ ꯊꯨꯅ ꯆꯠꯄ ꯌꯥꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯄꯥꯎꯗꯨꯁꯨ ꯂꯩꯈꯥꯏ ꯇꯥꯔꯦꯗꯅ ꯏꯅꯝꯃ ꯁꯦꯜ ꯈꯔꯕꯨꯗꯤ ꯂꯩꯌꯦ ꯑꯗꯣ ꯁꯣꯏꯗꯅ ꯆꯠꯄꯨ ꯆꯠꯀꯗ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯆꯩꯔꯥꯎꯕꯒꯤ ꯏꯕꯨꯡꯁꯤꯡꯒꯤ ꯈꯨꯗꯩꯅꯦ ꯑꯩꯅ ꯁꯥꯔꯤꯁꯦ ꯃꯁꯤ ꯍꯦꯛ ꯀꯛꯂꯒꯗꯤ ꯑꯩ ꯑꯗꯨꯝ ꯊꯤꯟꯕ ꯆꯠꯂꯅꯤ ꯑꯗꯨꯗꯅꯦ ꯂꯣꯏꯁꯤꯟꯗꯧꯁꯦ ꯂꯪꯐꯦꯜ ꯂꯧꯅꯕ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯅ ꯏꯅꯝꯃꯅ ꯍꯪꯂꯤꯕꯁꯤꯅꯤ ꯐꯔꯦ ꯏꯅꯝꯃ ꯁꯣꯏꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯄꯥꯎ ꯅꯨꯡꯉꯥꯏꯍꯟꯒꯗꯕ ꯑꯗꯣ ꯁꯦꯜꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯧꯕ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯅꯨꯡꯉꯥꯏꯖꯔꯦꯗ ꯊꯥꯖ ꯑꯃꯗꯤ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯅꯔꯝꯃꯤ ꯐꯩꯖꯥꯎꯅ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯄꯤꯕ ꯇꯧ ꯍꯥꯏꯔꯤꯈꯩ ꯇꯧꯕꯁꯤꯗ ꯊꯥꯖ ꯐꯩꯖꯥꯎꯗ ꯂꯩꯔꯁꯤꯔ ꯍꯥꯏꯅ ꯇꯠꯇꯅ ꯈꯜꯂꯛꯂꯝꯃꯤ ꯊꯥ ꯐꯩꯖꯥꯎ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃꯇ ꯁꯥꯕꯤꯌꯨꯗꯅ ꯅꯪꯕꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞꯀ ꯁꯤꯅꯤꯡꯕ꯭ꯔꯅꯦ ꯁꯤꯅꯤꯡꯉꯤ ꯀꯩꯅꯣ ꯃꯤ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯐꯔꯕꯅꯤ ꯃꯊꯪ ꯆꯍꯤꯗꯗꯤ ꯃꯧ ꯑꯣꯏꯗꯧꯔꯁꯤꯗꯤ ꯅꯪꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯃꯧ ꯑꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯁꯥꯕꯤꯔꯒꯦ ꯌꯥꯕ꯭ꯔꯣ ꯈꯨꯗꯣꯞꯇꯪ ꯅꯠꯇꯕ ꯂꯤꯛꯁꯨ ꯅꯪ ꯍꯦꯛ ꯄꯥꯝꯕꯈꯩ ꯑꯁꯦꯡꯕꯒꯤ ꯁꯥꯕꯨ ꯁꯥꯕꯤꯒꯗ꯭ꯔꯅꯦ ꯁꯥꯕꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯝꯇ ꯑꯩꯅ ꯉꯁꯤꯐꯥꯎ ꯄꯤꯗꯕ ꯌꯥꯎꯕ꯭ꯔꯅꯦ ꯑꯗꯨꯕꯨꯗꯤ ꯌꯥꯎꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯩꯔꯕ ꯅꯪ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯇꯧꯕꯤꯅꯤꯅ ꯍꯧꯖꯤꯛꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯂꯨꯅ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯇꯜꯂꯤ ꯀꯣꯟ ꯐꯦꯡꯕꯁꯨ ꯑꯇꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯁꯨ ꯂꯣꯏꯅ ꯇꯜꯂꯤ ꯇꯧꯍꯜꯂꯣꯏꯗ ꯊꯕꯛ ꯑꯝꯇ ꯅꯈꯨꯠ ꯇꯥꯝꯗꯨꯅ ꯄꯤꯖꯗꯣꯏꯅꯤ ꯆꯥꯛ ꯊꯣꯡꯕ ꯋꯥꯏ ꯇꯩꯕ ꯐꯤ ꯁꯨꯕ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯥꯗ ꯀꯣꯛ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯣꯏꯅ ꯂꯩꯅꯤꯡꯉꯦꯕꯣ ꯂꯩꯅꯤꯡꯉꯗꯤ ꯉꯁꯤ ꯆꯠꯈ꯭ꯔꯁꯤꯗꯅ ꯉꯥꯏꯈꯣꯗ ꯑꯩ ꯇꯣꯝꯕꯤꯒ ꯑꯝꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯑꯗꯨꯒ ꯀꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯍꯥꯏꯔꯛꯑꯒꯦꯕ ꯑꯁ ꯌꯨꯝ ꯄꯥꯟꯕꯕꯨ ꯅꯃꯥꯟꯅꯕꯤꯒꯤ ꯑꯃꯨꯛ ꯇꯥꯟꯅꯗꯣꯏꯕ ꯅꯪ ꯁꯤꯁꯨꯕ ꯖꯥꯠ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯗꯅ ꯇꯥꯟꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯨꯝ ꯄꯥꯟꯕꯕꯨ ꯐꯥꯒꯤꯗꯧꯅ ꯑꯗꯣ ꯉꯁꯤꯗꯤ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯄꯤꯔꯝꯃꯨꯀꯣ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯌꯦꯕ ꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕꯕꯨ ꯑꯩꯅ ꯀꯩꯒꯤ ꯄꯤꯔꯣꯏ ꯑꯗꯣ ꯀꯩ ꯊꯕꯛꯅ ꯂꯩꯔꯤꯕꯣ ꯅꯨꯄꯥ ꯎꯅꯒꯗꯕ ꯑꯣꯏꯔꯝꯅꯤꯀோ ꯑꯃꯨꯛ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯍꯟꯅꯨꯔꯒ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯝꯅꯤꯅ ꯄꯪꯄꯥꯗ ꯄꯥꯈꯠꯄ ꯃꯥꯜꯂꯤꯀꯣ ꯄꯥꯈꯠꯂꯤ ꯅꯁꯛꯁꯨ ꯐꯖꯕꯅꯤꯅ ꯑꯩꯁꯦ ꯐꯖꯕ꯭ꯔꯅꯦ ꯐꯖꯩꯕꯣ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯂꯩꯔꯛꯄꯁꯤꯗꯅꯦ ꯅꯪꯃꯨꯛ ꯐꯖꯕ ꯅꯪꯃꯨꯛ ꯄꯥꯝꯕ ꯑꯝꯇ ꯍꯦꯛ ꯂꯩꯇꯦ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯁꯨ ꯅꯪꯗꯧꯅ ꯐꯕ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯅꯨꯄꯥ ꯑꯝꯇ ꯊꯦꯡꯅꯖꯗ꯭ꯔꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯌꯥꯝꯅ ꯀꯜꯂꯛꯅꯩꯅꯦ
ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯄꯥꯝꯃꯦꯅ ꯑꯗꯨꯝ ꯍꯥꯏꯕ. ꯊꯥꯖ ꯌꯨꯝꯗ ꯃꯃꯥꯗ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯂꯝꯃꯤ. ꯑꯄꯥꯕꯤꯁꯨ ꯅꯥꯀꯜꯗ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ. ꯑꯗꯣ ꯏꯃꯥ, ꯅꯨꯄꯥꯗꯣ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯦꯕ. ꯃꯁꯛꯇꯨꯗꯤ ꯑꯩꯈꯣꯏ ꯄꯥꯝꯕꯗꯒꯤ ꯈꯤꯇꯪ ꯌꯥꯝꯅ ꯅꯠꯇꯕꯤꯗ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤꯕꯣ. ꯀꯔꯤ? ꯅꯄꯥꯗꯒꯤ ꯍꯟꯕ ꯅꯨꯄꯥꯗꯣ ꯀꯣꯏꯔꯦ ꯀꯥꯏꯅꯒ ꯅꯪ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯎꯒ ꯇꯝꯃꯛꯏꯅꯦꯅꯦ ꯍꯥ? ꯁꯛꯇꯥꯁꯤꯒ ꯐꯖꯔꯦꯍꯦ! ꯍꯅꯨꯕꯗꯨ ꯀꯣꯏ ꯍꯥꯏꯔꯒ ꯅꯪ. ꯏꯁ, ꯏꯃꯥ ꯌꯥꯝꯅ ꯐꯩꯕꯣ. ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯕ ꯃꯥꯜꯂꯤ. ꯑꯩꯅ ꯂꯩꯌꯨ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯂꯩ. ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯔꯤꯈꯩ ꯄꯤ. ꯑꯗꯨꯗꯤ ꯃꯥꯗꯤ ꯍꯅꯨꯕꯅꯤꯅ ꯅꯪ ꯂꯧꯕ ꯌꯥꯅꯅꯕ ꯈꯗ꯭ꯔꯛ ꯇꯧꯔꯤꯕꯅꯤꯅꯦ ꯑꯄꯪꯕꯤ. ꯑꯁ, ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯌꯦꯡ ꯃꯈꯣꯏꯗꯒ ꯂꯩꯔꯁꯨ ꯊꯕꯛ ꯑꯝꯇ ꯁꯨꯍꯜꯂꯣꯏ ꯍꯥꯏꯌꯦ. ꯏꯃꯥ, ꯑꯩ ꯃꯉꯣꯟꯗ ꯂꯩꯔꯒꯦ. ꯀꯌꯥꯗꯅꯣ ꯌꯦꯡꯉꯨ. ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ. ꯅꯪꯒꯤ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯈꯤꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯇꯥꯎ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯀꯤꯕꯨ ꯀꯤ ꯇꯣꯛꯅꯧ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯣꯏꯔꯕ? ꯅꯪꯁꯦ ꯌꯥꯝꯅ ꯑꯉꯥꯡ, ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯕ. ꯑꯗꯨꯅꯅꯦ ꯃꯉꯣꯟꯗ ꯂꯩꯕ ꯌꯥꯔꯣꯏ. ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯦ, ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯄꯤ ꯌꯥꯏ ꯍꯥꯏꯔꯕꯅꯤꯅꯅꯦ ꯁꯦꯜ, ꯁꯅꯥ ꯂꯧꯊꯣꯛꯄ ꯌꯥꯕ, ꯆꯥꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯍꯧꯒꯗꯕ. ꯑꯗꯨꯒꯅꯦ ꯊꯣꯛꯅꯒꯗꯕ. ꯏꯃꯥ, ꯑꯗꯨꯗꯤ ꯃꯤ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯃꯥꯕꯨ ꯀꯅꯥꯅ ꯃꯆꯥꯒꯨꯝꯕ ꯑꯉꯥꯡꯁꯤ ꯀꯣꯏꯌꯣꯒꯦ ꯍꯥ? ꯀꯥꯟ ꯆꯥꯗꯅ ꯑꯉꯥꯡ ꯄꯥꯝꯂꯕꯗꯤ ꯃꯥꯡꯖꯕ ꯇꯥꯕ. ꯑꯄꯥꯕꯤꯅ ꯁꯣꯝꯗ ꯀꯌꯥ ꯐꯠꯇ꯭ꯔꯤꯕ ꯃꯃꯥꯅꯣꯅꯤ. ꯃꯆꯥꯁꯤꯗ ꯑꯐꯕ ꯑꯃꯇ ꯅꯣꯡꯃꯇ ꯍꯦꯛ ꯇꯥꯛꯑꯣꯏꯗꯕꯅꯤ. ꯑꯩꯈꯣꯏ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩ ꯅꯣꯡꯃꯇ ꯂꯨꯝꯗꯨꯅ ꯌꯦꯡꯉꯨꯕ ꯇꯥꯔꯦ. ꯑꯗꯣ ꯏꯃꯥ, ꯑꯩꯅꯅꯦ ꯈꯨꯗꯣꯞ ꯁꯥꯕꯤꯌꯣꯅ ꯍꯥꯏꯕ. ꯑꯗꯨꯗ ꯃꯥꯅꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯁꯥꯒꯦꯅ ꯍꯥꯏꯕ. ꯍꯌꯦꯡꯅꯦ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯗ ꯄꯨꯔꯛꯅꯕ ꯃꯉꯣꯟꯗ ꯍꯧꯖꯤꯛꯇꯒꯤ ꯁꯥꯕꯤꯔꯣ ꯍꯥꯏꯒꯗꯕꯅꯤ. ꯃꯥꯅ ꯀꯣꯟꯅ ꯁꯥꯒꯦ ꯍꯥꯏꯔꯤꯕꯗꯨꯁꯨ ꯅꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯥꯏꯔꯒꯦ. ꯑꯩꯅ ꯍꯥꯏꯔꯗꯤꯅꯦ ꯃꯥ ꯑꯗꯨꯝ ꯌꯥꯔꯗꯕꯅꯤ. ꯑꯗꯨꯒꯅꯦ ꯍꯌꯦꯡꯅꯦ ꯏꯆꯥꯒꯤ ꯏꯌꯥꯗꯤ ꯏꯃꯥꯅ ꯊꯤꯕꯤꯗꯣꯏꯅꯤ. ꯑꯐꯕ ꯅꯄꯥꯒꯨꯝꯕ ꯑꯃ, ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯁꯨꯃꯥꯏꯅ ꯌꯥꯒꯗꯧꯕ ꯅꯨꯄꯥ ꯑꯃ. ꯏꯃꯥ, ꯅꯪꯅ ꯊꯤꯕꯤꯅꯤ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩꯗ ꯑꯩ ꯏꯅꯦꯗꯧꯅ ꯑꯃꯨꯛ ꯂꯤꯔꯗꯤ? ꯍꯥꯏ, ꯂꯤꯔꯣꯏ. ꯃꯥꯗꯤꯅꯦ ꯃꯁꯛ ꯑꯁꯤ ꯊꯤꯔꯤꯁꯤ ꯎꯗ꯭ꯔꯣ? ꯑꯁꯤꯅ ꯅꯨꯄꯥ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ? ꯏꯆꯥꯗꯤ ꯐꯖꯩ. ꯏꯆꯥꯅ ꯍꯦꯜꯂꯤ ꯐꯖꯕ. ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯗꯨꯗꯤ. ꯑꯗꯨꯗꯤ ꯏꯃꯥ, ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯊꯤꯕꯤꯌꯨꯀꯣ. ꯊꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯆꯥꯒꯤꯕꯣ. ꯐꯔꯦꯁꯦ, ꯃꯔꯝ ꯃꯣꯛꯄꯅꯤ. ꯏꯆꯥ ꯆꯥꯛ ꯊꯣꯡꯗꯨꯔꯣ. ꯆꯠꯂꯣ, ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯦ. ꯉꯝꯃꯔꯣꯏ. ꯄꯥꯝꯕ꯭ꯔꯥ ꯏꯕꯣꯛꯅ ꯑꯃ ꯊꯣꯡꯍꯜꯂꯣ. ꯑꯩꯗꯤ ꯇꯜꯂꯤ. ꯍꯧꯔꯛꯑꯅꯤ ꯅꯣꯡꯃꯇ ꯋꯥ ꯑꯝꯇ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯌꯥꯕꯁꯦ ꯊꯦꯡꯅꯈꯤꯗ꯭ꯔꯕꯅꯤ. ꯅꯪꯁꯤꯅꯦ ꯏꯕꯦꯝꯃ, ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯕ. ꯏꯃꯥꯁꯨꯅꯤ. ꯊꯕꯛꯇꯤ ꯁꯨꯛꯇꯧ ꯇꯧꯅꯤꯡꯗꯦ. ꯄꯥꯈꯣꯟꯗ ꯄꯪꯁꯤꯗ ꯁꯤꯔꯗꯅ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ. ꯊꯥꯖꯒ ꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯊꯥꯖꯒꯤ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ. ꯊꯥꯖꯒꯤ ꯃꯅꯦ ꯑꯄꯥꯕꯤꯁꯨ ꯅꯨꯄꯥꯗꯣ ꯌꯦꯡꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯂꯣꯟꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ. ꯐꯩꯖꯥꯎꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯖ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯅꯣꯡꯃꯇ ꯑꯩꯅ ꯍꯥꯟꯅ ꯉꯥꯏꯒꯦꯁꯦ ꯁꯨꯛꯅꯪ ꯍꯦꯛ ꯅꯪꯗꯕ. ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯕ, ꯎꯖꯅꯤꯡꯕ. ꯑꯗꯨꯅ ꯍꯦꯛꯇ ꯉꯥꯏꯕ. ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯥꯟꯅ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯁꯦ. ꯑꯩꯁꯦ ꯀꯌꯥꯝꯗꯤ ꯍꯦꯛ ꯅꯨꯡꯁꯤ? ꯍꯥ? ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯕ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯝꯇ ꯂꯩꯇꯦꯗ. ꯑꯗꯣ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ? ꯅꯨꯡꯁꯤꯅ. ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦꯀꯣ. ꯅꯪ ꯂꯣꯏꯅ ꯌꯥꯒꯗ꯭ꯔꯥ? ꯀꯥꯏꯅꯁꯤꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯑꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯑꯗꯨꯒꯅꯦ ꯑꯇꯣꯞꯄ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗꯤ ꯑꯩ ꯂꯣꯏꯅ ꯌꯥꯒꯦ. ꯍꯥꯏꯔꯣꯏꯌꯦ. ꯅꯨꯡꯁꯤꯅꯩꯁꯤꯕꯨ ꯀꯥꯏꯅꯅꯕ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦ. ꯀꯥꯏꯅꯕꯗꯤ ꯍꯦꯛ ꯍꯥꯏꯔꯗꯅ. ꯌꯥꯝ ꯄꯥꯈꯠꯆꯕ, ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯗ꯭ꯔꯥꯅ. ꯑꯗꯨꯅꯅꯦ ꯏꯕꯦꯝꯃ. ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯗ꯭ꯔꯕꯁꯨ ꯃꯑꯣꯡ ꯑꯗꯨꯗꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯑꯄꯥꯕꯤꯁꯨ ꯎꯔꯤ. ꯑꯄꯥꯕꯤ ꯌꯥꯝꯅ ꯆꯥꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ. ꯑꯁ, ꯅꯣꯛꯇꯅ ꯀꯦꯅꯔꯗꯅ ꯑꯉꯥꯡ ꯃꯥꯅ ꯑꯩ ꯆꯥꯏꯗ ꯊꯝꯃꯣꯏꯁꯦ. ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯜꯂꯝꯒꯅꯤꯅꯦ. ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯖꯒ ꯂꯦꯡꯒꯥ ꯆꯥꯗꯦ. ꯑꯩꯒ ꯑꯣꯏꯅ ꯆꯥꯅꯅꯤ. ꯃꯥꯗꯤ ꯑꯩꯅ ꯅꯝꯗꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ. ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯗꯣꯞ ꯁꯥꯕꯤꯌꯣ ꯍꯥꯏꯒꯦ ꯇꯧꯕ. ꯑꯗꯨꯗꯤ ꯑꯩꯅ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯩꯔꯝꯗꯥꯏꯗ ꯁꯥꯒꯦ ꯍꯥꯏꯔꯤꯗꯨꯗꯤ? ꯇꯜꯂꯦ. ꯍꯌꯦꯡ ꯅꯈꯣꯏꯗ ꯂꯥꯛꯄꯗ ꯄꯨꯔꯒ ꯂꯥꯛꯅꯕ ꯍꯥꯟꯅ ꯁꯥꯕꯤꯌꯨ. ꯍꯣꯏ, ꯅꯪꯅꯕꯨ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯀꯣꯛ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦ. ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯗ. ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯅꯪ ꯉꯥꯏꯕꯗ. ꯑꯩꯈꯣꯏ ꯏꯃꯥꯅꯁꯨꯅꯦ ꯅꯪꯕꯨ ꯄꯨꯔꯛꯎꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕꯅꯤ. ꯑꯗꯣ ꯅꯈꯣꯏ ꯏꯃꯥꯅ ꯍꯅꯨꯕ ꯅꯪꯅ ꯑꯉꯥꯡ ꯑꯩꯈꯣꯏ ꯀꯥꯏꯅꯒ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯣ? ꯑꯩꯕꯨ ꯀꯗꯥꯏꯗ ꯍꯅꯨꯔꯤꯅꯣ? ꯁꯛꯁꯤꯗ ꯑꯍꯟ ꯃꯥꯟꯕꯅꯤ. ꯆꯍꯤꯗꯤ ꯌꯥꯎꯗꯕꯅꯦꯕ. ꯑꯩꯅꯒꯅꯦ ꯈꯤꯇꯪ ꯊꯦꯡꯗꯅ ꯄꯣꯛꯑꯝꯃꯕ. ꯅꯪꯅꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯟꯗꯣꯏꯖꯥꯠꯅꯤ. ꯏꯁ, ꯌꯥꯝ ꯄꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ.
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯥꯖ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯪꯈꯤꯕꯒ ꯑꯄꯥꯕꯤ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯀꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯅꯣ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯏꯁꯤꯅ ꯑꯩꯕꯨꯔꯥ ꯑꯧ ꯃꯥꯅꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯉꯥ ꯑꯗꯨꯕꯨ ꯂꯤꯔꯒ ꯐꯖꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤꯁꯤ ꯂꯤꯗ ꯂꯤꯁꯜꯂꯛꯂꯗꯤ ꯆꯩ ꯑꯀꯪꯕ ꯃꯟꯁꯤꯜꯂꯛꯏꯅꯦ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯔꯣ ꯑꯩ ꯊꯦꯡꯉꯦ ꯁꯨꯝꯗꯧꯕ ꯑꯩꯁꯦ ꯑꯩꯈꯣꯏ ꯊꯥꯖꯒꯤ ꯃꯅꯦꯅꯤ ꯑꯩꯅ ꯁꯣꯝꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯊꯣꯛꯂꯛꯏꯕꯅꯤ ꯊꯥꯖꯅ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯒꯤ ꯂꯥꯛꯏꯕꯅꯤ ꯑꯣ ꯑꯩꯈꯣꯏ ꯊꯥꯖꯒꯤ ꯏꯅꯦꯅꯦꯕ ꯏꯅꯦ ꯀꯩ ꯍꯥꯏꯕꯤꯒꯗꯕ ꯏꯁ ꯍꯅꯨꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯅꯦ ꯀꯥꯏꯅ ꯈꯥꯔꯤꯍꯦ ꯏꯅꯦꯒ ꯀꯧꯔꯛꯀꯅꯨꯗ ꯁꯣꯝꯅꯕꯨ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯜꯂꯞ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯍꯥꯏꯗꯧꯗꯣ ꯍꯥꯏꯕꯤꯔꯣ ꯑꯩ ꯊꯦꯡꯉꯦꯕ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯊꯥꯖꯁꯦ ꯃꯃꯥ ꯃꯄꯥꯅ ꯑꯇꯣꯞꯄ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗ ꯄꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯎ ꯑꯁꯦꯡꯕꯔꯥ ꯍꯥꯏꯔꯤꯁꯦ ꯃꯥꯅꯗꯤ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯄꯟꯗꯦꯅ ꯀꯗꯥꯏꯗꯒꯤ ꯄꯜꯂꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯁꯅꯥ ꯁꯥꯕꯤꯌꯨ ꯀꯥꯏꯅꯒ ꯌꯥꯝ ꯍꯥꯏꯗ꯭ꯔꯣ ꯑꯗꯣ ꯃꯥꯒꯤ ꯑꯎꯟꯄꯣꯠꯇ ꯄꯨꯈꯤꯅꯕꯅꯤ ꯍꯥꯏꯗꯣꯛꯑꯗꯤ ꯅꯪꯅ ꯃꯥꯕꯨ ꯅꯝꯗꯅ ꯄꯨꯈ꯭ꯔꯅꯤꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯑꯗꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯩ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄꯗ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯔꯛꯀꯦ ꯑꯗꯨꯒ ꯅꯪꯅ ꯃꯥꯕు ꯑꯁꯤꯗ ꯎꯔꯤꯕ ꯂꯧꯇꯥꯡ ꯁꯪ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯣ ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯅꯝꯗꯅ ꯄꯨꯈ꯭ꯔꯣ ꯐꯔꯦ ꯍꯥꯏꯔꯤꯕꯗꯨꯃꯛ ꯑꯩ ꯇꯧꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯩꯖꯥꯎꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯐꯩꯖꯥꯎ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯌꯥꯆꯪꯂꯛꯄꯗꯨꯗ ꯐꯩꯖꯥꯎ ꯂꯧꯇꯥꯡ ꯁꯪ ꯃꯅꯨꯡꯗ ꯊꯥꯖꯕ ꯉꯥꯏꯔꯤ ꯑꯄꯥꯕꯤꯁꯨ ꯁꯤꯔꯒ ꯁꯤ ꯆꯪꯂꯒ ꯆꯪ ꯍꯥꯏꯗꯨꯅ ꯀꯦꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩ ꯊꯣꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯥꯖꯗꯦ ꯃꯥ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯀꯔꯣꯝꯗ ꯂꯩꯍꯧꯔꯒꯦ ꯑꯩꯗꯤ ꯉꯥꯏꯕ ꯌꯥꯝ ꯀꯨꯏꯔꯦꯕ ꯂꯥꯛꯑꯅꯤ ꯉꯥꯛꯇ ꯉꯥꯏꯈꯣ ꯑꯝꯇ ꯇꯞꯊꯈꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯂꯥꯛꯇꯧ ꯂꯩꯔꯁꯤꯗ ꯑꯁꯤꯗ ꯁꯨꯝ ꯉꯥꯏꯕꯗꯣ ꯃꯤꯅ ꯎꯔꯒꯁꯨ ꯐꯖꯗꯕ ꯂꯧ ꯀꯥꯔꯛꯄꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯑꯄꯥꯕꯤꯅ ꯊꯣꯡꯖꯤꯜ ꯂꯦꯞꯇꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤꯐꯠꯇꯁꯤꯅ ꯑꯩꯕꯨ ꯐꯥꯕꯤꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯀꯥꯏꯗꯩ ꯑꯉꯥꯎꯕꯤꯅꯣ ꯍꯟꯗꯣꯛꯁꯦ ꯆꯠꯀꯦ ꯃꯤꯅ ꯇꯥꯅꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯩ ꯍꯟꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪ ꯂꯥꯎꯔꯤꯗꯨꯕꯣ ꯊꯥꯗꯣꯛ ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯍꯟꯗꯣꯛꯑꯣꯕ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯅꯪ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯅꯪꯅ ꯐꯥꯔꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯃꯨꯛ ꯊꯥꯗꯣꯛꯑꯣꯅ ꯂꯥꯎꯔꯤꯁꯤꯕꯨ ꯅꯪꯕꯨ ꯀꯔꯝꯕ ꯑꯉꯥꯎꯕꯤꯅꯣ ꯑꯄꯥꯕꯤꯅ ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯗꯣ ꯂꯧ ꯀꯥꯅꯔꯛꯄ ꯃꯤꯌꯥꯝꯅꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯤꯌꯥꯝ ꯀꯣꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯩꯖꯥꯎ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯁꯨꯝ ꯃꯔꯥꯟ ꯑꯃꯠꯇꯁꯨ ꯍꯪꯗꯦ ꯃꯥꯒꯤ ꯋꯥꯗꯪ ꯇꯥꯔꯤꯁꯤꯕꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯪꯗ ꯍꯥꯠꯂꯒ ꯐꯔꯗꯕꯅꯤ ꯅꯔꯝ ꯆꯠꯇꯨꯒꯦ ꯍꯥꯏꯔꯨꯔꯗꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯄꯥꯕꯤꯅ ꯃꯌꯥꯝ ꯃꯥꯕꯨ ꯉꯥꯛꯄꯤꯔꯣ ꯑꯩꯁꯨ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯖꯩ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯖꯈ꯭ꯔꯒꯦ ꯑꯩꯗꯤ ꯅꯨꯄꯤꯁꯤ ꯄꯨꯕ ꯉꯝꯖꯔꯣꯏ ꯑꯩꯗꯤ ꯃꯉꯣꯟꯗ ꯀꯩꯁꯨ ꯂꯥꯟꯈꯤꯗꯦ ꯏꯆꯤꯟ ꯊꯤꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯤꯟ ꯊꯤꯔꯤꯗꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯍꯦ ꯅꯨꯄꯥ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯃꯌꯥꯝ ꯅꯨꯄꯤꯁꯦ ꯃꯁꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯩꯅꯥ ꯀꯠꯂꯁꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯃꯗꯨ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯑꯩꯗꯤ ꯃꯥꯕꯨ ꯂꯧꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯩꯅꯥ ꯀꯠꯂꯦꯗꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯕ ꯅꯠꯇ꯭ꯔꯒ ꯑꯣꯠꯄ ꯅꯩꯕ ꯇꯧꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯔꯕ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯤꯡꯅ ꯐꯨꯝꯒꯗꯕꯅꯤ ꯈꯪꯉꯨ ꯍꯣꯏ ꯃꯥ ꯃꯆꯥ ꯂꯣꯏꯔꯦꯗꯅ ꯆꯍꯤ 19 ꯄꯥꯝꯂꯒ ꯆꯍꯤ 50 ꯑꯣꯏꯅ ꯐꯪꯗꯧꯔꯤ ꯃꯥ 50 ꯅꯠꯇꯦꯍꯦ 59 ꯈꯛꯇꯅꯤ ꯍꯦ ꯈꯨꯃꯛꯀꯅꯨ ꯊꯣꯝꯖꯜꯂꯛꯀꯅꯤ ꯆꯤꯡꯖꯥꯏꯕꯝ ꯀꯥꯏꯅꯤ ꯉꯁꯤ ꯑꯩꯅ ꯂꯧꯗꯣꯏꯅꯤꯅ ꯊꯥꯖ ꯅꯪꯉꯣꯟꯗ ꯊꯥꯗꯈ꯭ꯔꯤꯕ ꯁꯦꯜ ꯃꯌꯥꯝꯗꯨꯅ ꯅꯪ ꯊꯨꯅꯕꯅꯤꯅ ꯊꯥꯛꯄ ꯂꯥꯡꯗꯨꯅ ꯉꯥꯁꯤꯛ ꯃꯥꯟꯕꯤ ꯑꯃ ꯑꯣꯏꯅ ꯐꯥꯔꯦꯕ ꯑꯩ ꯐꯩꯖꯥꯎ ꯑꯃꯗꯤ ꯑꯄꯥꯕꯤ ꯃꯈꯣꯏ ꯑꯅꯤ ꯀꯩꯅꯥ ꯀꯠꯇꯨꯅ ꯐꯩꯖꯥꯎꯅ ꯑꯄꯥꯕꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥ ꯊꯣꯡꯉꯥꯡ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯊꯣꯡꯁꯤꯌꯥꯡ ꯍꯟꯗꯤ ꯍꯟꯖꯤꯜꯂꯛꯂ ꯃꯥꯜꯂꯦ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯂꯩꯀꯥꯏ ꯀꯣꯏꯕꯁꯦ ꯑꯣ ꯇꯥꯔꯦ ꯉꯥꯏꯔꯝꯃꯨ ꯃꯄꯥꯁꯤ ꯌꯨꯝꯗ ꯂꯩꯅꯤ ꯈꯪꯗꯦ ꯃꯆꯥꯁꯤꯁꯨ ꯀꯅꯥꯅꯣ ꯃꯅꯤꯡꯗꯃ ꯂꯩꯔꯤꯁꯤꯅ ꯅꯨꯄꯤꯔꯣ ꯈꯪꯗꯦ ꯃꯥ ꯅꯨꯄꯤꯔ ꯍꯤꯡꯆꯥꯕꯤꯔ ꯅꯪ ꯑꯗꯨꯝ ꯌꯦꯡ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯍꯩꯃ ꯀꯩꯅꯣꯅꯦ ꯐꯩꯖꯥꯎ ꯅꯪꯒꯤꯁꯤꯕꯨ ꯁꯣꯏꯕꯗꯤ ꯅꯠꯇꯦꯀꯣ ꯁꯤꯕꯨ ꯆꯍꯤ 19 ꯁꯨꯗ ꯉꯥꯏꯔꯤꯕꯔꯣ ꯅꯪꯗꯧꯅ ꯏꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯇꯧꯉꯝꯕꯤꯅꯤ ꯃꯥꯅ ꯅꯝꯗꯨꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯤ ꯃꯁꯦ ꯇꯥꯟꯊꯣꯛꯈꯣ ꯏꯃꯥ ꯆꯠꯂꯍꯦ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯇꯥꯟꯊꯣꯛꯑꯣꯅꯤ
ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯃꯃꯥ ꯐꯠꯇꯕꯤ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯔꯣ? ꯏꯃꯥ ꯋꯥꯊꯤ ꯇꯧ. ꯃꯥꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯗꯨꯅ ꯃꯥꯁꯦ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯤ. ꯑꯗꯨꯗꯤ ꯅꯪ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯑꯝꯕꯗꯤ ꯀꯩ ꯀꯥꯏ? ꯃꯌꯥꯝꯅ ꯍꯥꯠꯅꯤ ꯍꯥꯏꯕꯗꯨꯗ ꯀꯤꯗꯅ. ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯔꯛꯂꯕꯅꯤꯅ ꯑꯩꯁꯨ ꯉꯝꯃꯔꯣꯏ. ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯅꯤ. ꯍꯩ, ꯂꯦꯡꯒꯥ ꯆꯥꯟꯅꯗꯕ, ꯊꯥꯛ ꯃꯥꯟꯅꯗꯕ ꯍꯤꯡꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯤꯀꯣ. ꯏꯃꯧꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ. ꯅꯔꯥꯏꯕꯛꯇꯨꯝ ꯐꯩꯌꯦꯅ ꯈꯜꯂꯨ. ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯗꯤ ꯉꯝꯃꯣꯏ. ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯊꯤꯔꯣꯅ. ꯅꯁꯥꯅ ꯌꯥꯖꯗꯕꯅꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯂꯥꯏꯅ ꯄꯤꯔꯛꯑꯦ. ꯑꯗꯨꯅ ꯂꯥꯏꯅ ꯄꯤꯔꯛꯄꯁꯦ ꯃꯤꯔꯥꯏꯕ ꯌꯥꯔꯣꯏ. ꯏꯃꯥ, ꯅꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯌꯨ. ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯁꯤꯗ ꯂꯩꯖꯗꯨꯅ ꯏꯅꯦꯝ ꯏꯀꯨ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ. ꯍꯩꯃ, ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯍꯩꯔꯦꯅꯦ, ꯃꯤ ꯊꯦꯝꯕꯒꯗꯤ ꯍꯅꯨꯕꯤꯅꯤꯅ. ꯑꯁ, ꯀꯩ ꯅꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯕꯨ. ꯑꯩꯕꯨ ꯍꯅꯨꯕꯤ ꯑꯔꯤꯕꯤꯁꯦ ꯑꯗꯨꯝ ꯂꯧꯕ ꯇꯥꯔꯕꯀꯣ? ꯑꯣ, ꯊꯥꯖ, ꯐꯠꯇꯦꯗꯀꯣ. ꯁꯣꯝꯗ ꯊꯥꯖꯁꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯀꯞꯂꯤ. ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯈꯨꯔꯥ ꯐꯩꯖꯥꯎꯗꯣ? ꯑꯩ ꯄꯥꯝꯃꯤꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯆꯥꯔꯒꯦꯕ? ꯍꯅꯨꯕꯤꯗꯨꯅ ꯅꯝꯗꯅ ꯐꯥꯔꯒ ꯃꯍꯣꯏꯅ ꯂꯩꯈ꯭ꯔꯦꯗꯅ. ꯉꯝꯈ꯭ꯔꯦ. ꯃꯃꯧ ꯅꯨꯄꯤꯒ ꯀꯣꯏꯅꯩ ꯈꯪꯅ ꯅꯨꯄꯥ ꯐꯪꯖꯗꯕꯅꯤꯅ ꯃꯥꯅ ꯐꯥꯗꯨꯅ ꯂꯩꯁꯤꯜꯂꯤꯅꯦꯕ. ꯃꯥ, ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯍꯌꯦꯡꯗꯒꯤ ꯆꯥꯅꯤꯡꯕ ꯑꯝꯇꯁꯨ ꯆꯥꯕ ꯐꯪꯉꯔꯣꯏ. ꯁꯅꯥ ꯁꯥꯕꯤꯅꯤ ꯍꯥꯏꯔꯝꯕꯗꯨꯁꯨ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯑꯣꯏꯅ ꯁꯥꯕꯤꯈ꯭ꯔꯅꯤ. ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ. ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯥꯞꯁꯤꯜꯂꯛꯄꯅꯦ. ꯇꯧꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗꯦꯕ. ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩ ꯍꯧꯖꯤꯛꯄꯨ ꯅꯣꯛꯑꯣ ꯍꯥꯏꯔꯣ? ꯏꯆꯥꯒꯤꯅꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯑꯃ ꯁꯣꯏꯗꯅ ꯏꯃꯥꯅ ꯊꯤꯕꯤꯅꯤ. ꯁꯤ ꯀꯞꯂꯅꯣꯕ. ꯀꯥꯏꯗꯒꯤ ꯐꯪꯗꯣꯏꯅꯣ? ꯂꯩꯁꯨ ꯂꯩꯇꯕ ꯏꯃꯥꯟꯅꯕꯤ ꯑꯝꯇ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯒꯨꯝꯕ ꯐꯪꯕ ꯅꯠꯇꯦ. ꯑꯩ ꯏꯇꯣꯝꯇ ꯂꯥꯏꯕꯛ ꯐꯕꯒꯤ ꯐꯪꯕꯅꯦ. ꯑꯩꯅꯗꯤ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯄ ꯐꯪꯂꯤꯉꯩꯗꯨꯗ ꯈꯔ ꯌꯥꯝꯅ ꯆꯥꯍꯧꯅꯅꯕ ꯍꯥꯏꯗꯅ ꯈꯜꯂꯤ. ꯑꯗꯨꯒ ꯃꯋꯥ ꯅꯥꯏꯕ ꯈꯪꯗꯕꯤ ꯑꯃꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦꯗꯅ. ꯑꯔꯤꯕꯤꯁꯤꯡꯁꯦ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ. ꯑꯩ ꯂꯣꯏꯅ ꯃꯥꯡꯖꯔꯦꯕꯁꯦ. ꯌꯥꯔꯦꯗ, ꯅꯪꯁꯨ ꯌꯥꯝ ꯐꯪꯖꯗꯕ ꯃꯥꯟꯁꯤꯜꯂꯛꯑꯦꯀꯣ. ꯑꯁꯨꯛ ꯉꯝꯕꯤꯁꯤꯁꯨ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯅꯦ ꯊꯦꯡꯅꯗ꯭ꯔꯤ. ꯃꯕꯨꯡꯒꯤ ꯃꯆꯥꯅ ꯀꯣꯏꯕ ꯅꯨꯄꯥꯕꯨ ꯃꯥꯅ ꯍꯦꯛ ꯐꯥꯕ ꯉꯝꯕ. ꯉꯝꯈ꯭ꯔꯦ. ꯐꯩꯖꯥꯎꯒꯤ ꯃꯃꯥ ꯁꯥꯈꯤ ꯑꯃꯗꯤ ꯃꯄꯥ ꯀꯨꯟꯖꯣ ꯋꯥꯔꯤ ꯁꯥꯔꯤ. ꯏꯃꯧ ꯂꯥꯛꯄꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯄꯥ. ꯊꯕꯛꯀ ꯃꯅꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ. ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯥꯏꯗ ꯂꯧꯔꯨꯅꯤ? ꯑꯗꯨ ꯃꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯍꯟꯅꯨꯕꯤ ꯃꯥꯜꯂꯤꯗ. ꯅꯨꯄꯤ ꯈꯟꯈ꯭ꯔꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ. ꯑꯣ, ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯊꯨꯡꯉꯦꯗꯣ ꯃꯁꯤꯅꯤ. ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯅ ꯃꯃꯤꯠ ꯇꯣꯡꯉꯤꯒ ꯃꯌꯥ ꯂꯜꯂꯤꯒ ꯈꯨꯖꯤꯟ ꯐꯩꯌꯦꯒꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯕꯤ ꯑꯃ ꯄꯨꯔꯛꯑꯦꯗꯅ. ꯑꯗꯣ ꯊꯕꯛꯀꯗꯤ ꯌꯥꯝ ꯇꯧꯔꯤꯅꯤ. ꯅꯧꯔꯤꯕꯒꯤꯔꯗꯤ ꯈꯪꯗꯦ. ꯑꯗꯨꯕꯨꯅꯦ ꯏꯟꯁꯥꯡꯒꯗꯤ ꯁꯨꯛꯍꯥꯎ ꯍꯦꯛ ꯍꯥꯎꯇ꯭ꯔꯦꯍꯦ ꯃꯄꯥ. ꯃꯌꯨꯝꯗꯒ ꯑꯃꯠꯇ ꯊꯣꯡꯂꯛꯇꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯁꯨ ꯇꯟꯃꯟꯕꯁꯤꯗꯅꯦ ꯑꯗꯨꯝ ꯆꯥꯔꯕꯩ ꯋꯥꯅꯤ. ꯑꯁ, ꯃꯑꯣꯏꯕꯁꯤꯁꯨ ꯋꯥꯏꯍꯦ. ꯅꯨꯄꯥꯁꯤꯡꯅ ꯄꯥꯝꯕꯤꯗꯅ ꯅꯝꯗꯅ ꯂꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯀꯥꯏꯅꯒ ꯂꯩꯕ ꯌꯥꯒꯗꯕꯅꯦꯕ. ꯑꯗꯨꯕꯨ ꯑꯩꯅ ꯅꯝꯗꯅ ꯐꯥꯔꯨꯔꯕꯅꯤꯅ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯦꯗꯣ. ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ. ꯑꯩꯁꯨ ꯑꯃꯕꯨ ꯐꯪꯍꯧꯔꯕꯁꯤꯕꯨ. ꯐꯩꯖꯥꯎ, ꯆꯥꯛꯀꯁꯤ ꯊꯤꯔꯨ ꯂꯥꯎꯗꯅ. ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ, ꯊꯦꯡꯈ꯭ꯔꯦ. ꯂꯥꯛꯑꯦ. ꯆꯥꯛ ꯂꯥꯝꯕꯤꯔꯕ꯭ꯔꯣ? ꯐꯠ ꯊꯤꯔꯛꯀꯦ, ꯀꯨꯏꯔꯣꯏꯗ. ꯅꯣꯛꯂꯛꯀꯅꯨꯗ, ꯀꯤꯖꯩ. ꯅꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯊꯤꯔꯣ. ꯅꯅꯥꯛꯇ ꯂꯥꯛꯇꯅ ꯂꯩꯔꯕ ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕꯤꯗꯦ. ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯊꯤꯔꯣ. ꯑꯁꯨꯝꯅ ꯅꯨꯄꯤ ꯌꯥꯝꯅ ꯈꯟꯕ, ꯐꯖꯕ, ꯃꯁꯥꯒ ꯆꯥꯟꯅꯗꯕ, ꯑꯉꯥꯡ ꯌꯥꯝꯅ ꯄꯥꯝꯖꯕ ꯐꯩꯖꯥꯎꯗꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯄꯥꯕꯤꯒꯤ ꯑꯣꯏꯅ ꯊꯨꯡꯅꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯔꯝꯃꯤ꯫